Thadau lusingba nekam zomhau tamchina halamli kana kandem tarokli sienabani haiba miyoi taruk fotkri haukiba August tarukta Imphal pangthokiba thadau inpi ki Manipur gi mihut singyauna furup asigi lusingba kayaga loinana Manipur gi civil society singi apunba mihut khangbu amaga wari sanakiba dri yaukiba thadau lusingba nekam zomhau Assam gi Karbi Anglong da leiba mahakki yumda koki militant singna pharaba matuna tamthina hatoklamne hari Thadau lusingba ama butamthina hakkiba thawdu odu tuan tuan lupsingna akan mamona kandem tawnarakli Karbi Anglong gi Manjadagi Neherum zomhau mi hatpra sienabani haiba miyoi taruk Assam police na far heri thawdu odu mari lena Assam police na farkraba miyoi tar odadi samsan koki zangpu hangsing mangyo sitlau thangmoi maramasum kapap len thang loinana atopa miyoi amagani heri Thadau literature society Assam gi chairman nekam zomhau sayang khay gamapan mo thang zanum ki numidang pung taret makhai rom taba matamda koki militant sing Assam gi Karbi Anglong gi manjada liba maki yumdigi pharaba matungda masadu tamthina otnai dun phuba roinana haksang gi saruk sing kakthatlaga torel amana thadraga halam kibane hari nekam zomhau si haukiba August tarukta Imphal pangtokiba Manipur ing tapa phibam hanjin hananaba lambi yanaba thadau inpi Manipur amasum Manipur gi CSO singi lusingba singpuna pangthokiba mifam aduda asangpu thodang loroga saruk yakiba miyoini mapu miyatina hatok lambi gi thawong adu thadau gi lukhyana akan mamona yaningdaba phungdoknarakli thadau community international na nekam zomhau sai yankhai ga mapan ki militant singna mahakki mayumdigi phaduna puraba matungda miwot thina otnairaga hatok lamkiba tamthiraba mihadadu akan mamona kandem tawi Koki organization singa kusam naraga satliba militant group singi kutta thadau miyamasi lepa laitana namthaba amasum award anai gi saking nangduna lakli nekam zomhaubu halambagi thawong adu tamthiba hingsa gi thawong am oibadana tana thadau community gi mathakta sahi kya lisang sina satharakba miyot minai kian khanganba cultural genocide ki saru amani miyar adu sienari bisingi mathakta khudakta case lokhatuna makoi bu phagadabani Assam amasum Manipur na laiba thadau phuruki lusingba singamasum makogi imung manungbu matik saba security pigadabani ing tapa hanjin hanba pamdab koki militant group singa tawnariba suspension of operation khudakta gi tokadabne masum miyat asi isam samna mihat ama oina laudabata tana thadau miyam gi mathakta sathaba cultural genocide ni haina logadabani haina demand tawri mak laikidaba si thadau amasum ing tapa pamdab phurup singi asauba mangjaba amani Maakna thawna phana ing tapna nungsinaba hingminabagidama laplamkiba lusingba amani haina siroladuna makhatari thadau student association general headquarter gi secretary general kuyek pidrun thadorokpa siolamana hai nekam zomhaubu Imphal pangthokiba thadau amasum maitai phruki peace meeting aduda thawna phana saruk yarabagidama target oirakibani Magna wari sanana ba masum phurup sing punsinna ba laukiba phire baduna koki militant sing amasum ing tapa hanjin hanba pamda ba kanglup singna nongai handri phurup masil nungsina ba masum ikai khumna hingmina ba pamja lusing ba mabu asiguma tamthira ba thawong asina puduna sakreri magna laikida ba si thadau phuruki oina asauba mangjabani makpu thadau gi athau oina TSA JSQ na sakhangli maki wakhalona thadau na hakya wi hingsa amasum namthabagi mayokta thengnana ba hena khongpham sena lepnabagi ithil piri hari maite airlines na sunyakam zomhaubo koki militant na miha thina halambagi mayokta kana yaningda ba phungtokre thadau odu cold blooded mother ni haina lawi hari Maite Alliance ki sirul paladuna India today North East the Phong Pound High Koki National Army was suspension of operations shoot on the river Purup Singna Irang Tuanduna Matam Sana ground rule Tugaiduna Lakli Koki National Organization KNO amasum United People's Front UPF na peace agreement kuyek pina Manipur thokli Irang asita mateng pangsili Union government su agreement sangtona bakhana duna ledi mamang de leramba Manipur lengana masi sangdokpi mayokta lerakibani Maitai Heritage Society na nehakam zomhau bumiha thina halamba thawdo odu akan mamong yaning da phungdorakli thawdo odu da sinari bising pharaga matik sab serak pinaba Assam gi minister Himanta Biswa Sharma gi pungni singsilakli nakala maramda thadau NP Manipur na press thokpa sirolaman hai zomhau si ma ki manjabilis ta ribe yumna ku militant group ani gi miyoi attack torakani makbu sina bu phuki bu loinana makki haksang su kakthak ki amadi torelama langtharam ki ni Zamuna turel haina khangnaba turel adu isingi imai wangna leibuna makki haksang adu ngasi numidang angan ba phawdi
थीब फंगदना लेरी तमथिरब थौदो अदु खुलाई पाइप कोकी मिलिटेंट ग्रुप अनि न सतखिबनि मियार अदु कोकी रिवोल्यूशनरी आर्मी KRA अमसुम यूनाइटेड कोकी गम डिफेंस आर्मी UKDA na satakibani amasum masigi mastermind na UKDA gi chief Ganglin kipgen amasum KRA gi chief Ganglin hansingni nekam zomhau bu susanariba KRA gi kedar singna masagi yungi manungda tamthin oneki otnai badu khang ngamdra duna mak yumlo na bigi imungda kanbina basen singki adu kedar sing aduna mak bu singlaga thangna tunglomdagi makokta yanki maduna maram oiraga I ka hena thoki loinana otnai badu makasa thabaga loinana sidriba phau phuki hairi KRA amasum UKDA gi kem manjada leiba sina maphamadu gi ingta papibamda sauna singnare miyam marakta lalhauga thamjinba sina lenga ke asweba policy ne masu masida miyam da aki tuzungba phawon baga loinana aran phibam mayukna hale thang pairaga lakhiba kedara du yauna miyoi khara manipur amasum Nagaland gi zamhau lo hatnaba atamnana lakhi haina thajabale masina takpari sathariba tamthiba thawdo adu manipur thuklibi irang asiga mari leinei haiba takle zamhau bo hatkiba si tongan thawdo ama oina law yaroi ma koki national assembly amasum koki militants na mahakpu ki halakhi masigi ki halakhi badu mahakna thongna phana manipur satun imphal august tarukta pangthokpa mi phamna saruk yaru baduga mari rene ma ku hakhiba si thadaw ama oina manipur ingta papurakna bokhona rubagi damaktani tamthiraba siguma thawdo osina thadaw amasum koki gi marakta leiriba kenaba singado mek singna takli nehakamna ma ki punsi kathoktuna thadaw gi heritage kanaba amasum ingta papurakna bokhona ramba athauba amani haibada lalo heri फिबम असी येंगलगा थदौ इनपी मणिपुर असम अमसु मणिपुर कुकी मिलिटेंट ग्रुप सिंगा तौनरिब सु असि तोकदबने मिलिटेंट ग्रुप सिंग असि शांति पामदे अमसु मखोन सथरिब थौंग असि नेशनल सिक्युरिटी अमसु कांगलु मसेल पुन हिंगमिनबदा सिंगनबने नेकम जोमहाउ मिहार असिगी मतंगदा अथुब्र थिगतुना मदुर सिनरिब सिंग अमसु मास्टरमाइंड कमांडर सिंग दु सराकपिगदबने मिहार असि NIA द खुदक सिंगनगदबने मणिपुर थोकलिबि इरांग असिग मरि लेनबा ओइबना केस असि नेशनल सिक्युरिटी दा सिंगनबने अमसु मसी NIA के अखंग आई सिंगना थिगत हनबा मथौताय थदाव प्रूफ पुनिंग थी नंगाक सिनबिगदबनी थदाव मियाम नोंमैगी रूल मखादा की हेंदुना मखाताना लैबं ngamlaroi हाइदेनि सु पाउस द मखातारि प्राइम मिनिस्टर की मणिपुर खोंसत मिजोराम ग पुनगदौरिब्रा प्राइम मिनिस्टर नरेंद्र मोदी ने सेप्टेम्बर थागी अनि सुब सयोल इम्फाल लागलाब यारी स्टेटस द सही अनि हेना इरांग थोख्रबा मतुंगदा मसीना प्राइम मिनिस्टर की अहानबा मणिपुर खोंसत ओगदौरिबनी पागे लिखुन सिंग फोंदोरपो वाफम पल्लदुना CNN न्यूज 18 दा हाय प्राइम मिनिस्टर की खोंसत असि मिजोराम सेप्टेम्बर 13 दा लाकदौरिबा सिना सनहललाब याय नुमित असिदा महंगना मिजोराम दा अनौब रेलवे लाइन अम संगादुना मियाम खुसिनागदौरिबनी प्राइम मिनिस्टर की मणिपुर खोंसत असि मतंग हौजिकसु खन्नरी अमदि माक मिजोराम खोंसत की ngankhana सेप्टेम्बर 12 नत्रगा 13 दा मणिपुर लाकुसि पनवयाबदि आसाम पांथोकदब लैखिद्रब डॉक्टर भूपेन हजारिका की सेंटिनर थौरम प्राइम मिनिस्टर यागदौरी प्राइम मिनिस्टर की मिजोराम खोंसती सोइद्री है कन्फर्म तौरे अदोमैना मणिपुर की खोंसत असि मतंगदि हौजि हौजि कन खनरी है ऑफम थमलकली करिगुम मणिपुर की खोंसत असि कन्फर्म ओइरबदि मागी खोंसत असि सौराना पुंग मरी रों खतमक ओइरबि हे माना माइते अमसुं कुकीसना नमना खुदाबा मफम सिंग सतलब याय रोइना सीनियर ऑफिशियल सिंग मिफम पांथोलब याय हरि चुचामपुर की तुइबोंग द लेबा पीस ग्राउंड द मियाम द वांगांगनी हैब वाफम द ग्राउंड अदु सेंगदोकपि थबक सिंग लोखतखिबि लेबग लोइना खोंसत असिग मरी लेना कुकी लुप सिंग मिफम पांथोक्तुना वाखनाखिबा लेख्रबनि मणिपुर कुमजा इंग्लिश अनिगा कुनगो हुमदोगी मे अहुमदगी इरांग थोख्रबा मतुंगदगी प्राइम मिनिस्टर मणिपुर अमुक्ता लाखिद्रिबना महाना लापतारबदि यामना मरुओइबा मसक थोप खोंसत अमा ओइगदौरिबना हारि प्राइम मिनिस्टर करिगुम मणिपुर सोइदना लापतारबदि यामना अतेनबा खोंसत ओइगदबना मपुंग ओइना ऑफिशियल सिंग मिफम पांथोकदा अखनबा मियंग थमलकपा याय हारि हौखिबा था खरा असि मणिपुर इंगतपा मपुंग फाना हंजिले हैबा यारि सिक्युरिटी फोर्स सिंग मपुंग फाना ngak senbagi thabak sing chathari hingsa gi thawdok thokpagi sang mapung phana thanthari mausa gi phibam tapna tapna hanjilakli school amasum kaithel sing mapung phana thong hangli lanjenari ba miyoi sing mayum da hanjinna ba hore manipur gi phibam ningthina laksin ba ngamle miyam hingsa digi tapna tapna lapthok narak ba hore haina officials na phungdorakli
Government gi source na su Manipur ing ta pahanjin hanaba amasung furup singi marakta wari sanabagi khongthang sing asina tension hantanbada chauna mating oire haina phongdokli mara asida Rajya Sabha gi MP election sana jawbanadi Prime Minister gi hongsat asigi matangda media singa pau phongnarakpadi ure adomena mak lakani natraga lakloi heba haujik sapsana khangmangamdri Palace compound na pangthokpa National Sport Day gi thorom yawba lakpada permission hangbu hongi pakumda MP election sana jawbana hai Union Minister of State Home Bindi Sanjoy Kumar si Manipur lakani haina tawrambane dubu ma lakhidri ado pawang amagi pakumda MP sana jawban hai Manipur miyamna popular government ama lehen pame dubu masida mahaki oiba wapam phungdokpadi arubu oigani ado moina popular government ama lakani haibasi mahaki sabsa bathajabale maramdi popular government lehen bada theng tharabadi English ngani ga kunga tareta pangthokkodori state assembly mikalda sauna mangjagana ki Chusampur drug corona miyoni phari Chusampur district singat police amadi kuntraga taruk suba Assam Rifles na brown sugar ni singna drug corona miyoni phari akang naba paw phongbari Chusampur sub divisional police officer na lusing timamana hanghoi beng dagi pawholan sai yangkhai ga humdoi amadi zol zambilis dagi Kampolal sai nifu humdoi ko miyoni si phabane makhoi buhang pang tawbada sapon cap kunga mari ta haptuna thamlamba brown sugar for pagam khibane hari Koki singna German road haina khangnari bulambi asida drug puthok pusin tawbigi report lai SP Koki singna German road haina mingthon jaw Chusampur kangpok pisamnaba lambida drug puthok pusin tawbigi report lai haina NAB Narcotics and Affairs of Border gi SP Watham Basu Singan phongdokre Hairibo wafam asi ngarang Manipur Press Kapta Saso Social Awareness Service Organization sinduna one big family driven by hope haiba theme asida pangthokiba International Overdose Awareness Day gi thoron sarugyaba lakibi SP Watham Basuna pawmisingna hangbo hongi pakumoina phongdoklamkibani mana makha takibata Manipur Police Department hokiba sai nipan ga tha taruk lom asida state asigi singi mafamna punalam ekar lising taragani panga saniga taragani thoiga point mari rom thamkiba poppy sing and the draka mari lainana mi lising hongga sani rongi matha fakat pangkre masiga loinana Manipur police na tuwan mafamda akan besukshin thorang kaya laukhatuna leibana tambaki mafamda drug puthopusin tawrambagi sang adosu yamna handakre tawbudabu tampakna drug puramba dugi muhutta irang asigi khudong sa baloduna singi lambi phawraga yumthangnaba state singda anawwa drug route drug pubagi report lai Housing Yumthangnaba state singda drug puthok pusin tawuda phabagi report ka hena hengalakli drug kona na pharaba miyoi sing case register tawduna makhatana ain goeba thabak thorom sathari loinana yamna inau nobu report koki singna semba Chusampur kangpokpi samnaba German road haina khangnaba lambi asida housing drug puthok pusin tawrakpagi report su lei haina su nap ki SP basuna makhatana phongdokhi hari Amit Shah gi manga kaktuna makok table da thamgadabani haina phongdoklobe MP Moitra gi mathakta FIR launch tawkhre Home Minister Amit Shah gi manga kaktuna mahaki makok table da thamgadabani haina phongdoklobe Trinamool Congress gi MP Mahua Moitra gi mathakta Raipur Police na FIR launch tawkhre MP Mahua Moitram Home Minister Amit Shah gi mathakta phongdokki buwap maduna leba asda mihat mipun yauna pamdaba thawdok wathokya tholakningai masa oi haina Gopal Samanto Kobami Mana Police Station case ma phal torakpigi Raipur Police Station haribe FIR si MP Mahua Motragi matata launch tawkhibani leba asigi Home Minister Amit Shah na Bangladesh tagi sangshilakliba infiltration asibu thingba ngamdrabadi maki manga kaktuna maku odo table da thamgadabani haina Bengali lolda Mahua Moitra na ngamba video ma viral orakudagi haribe case asi lokhutkibani hari Mahairoi sing mai paki hairabadi thagolon ngang satpatai speaker local contractor sing mirai raga mapan gi farm sing da thawk sinakhibadigi lamdam sigi sitmilon sokchilakpani Rameshwar Mahairoi sing na tungi punsi da mai pakumisa ama oige hairabadi matam punamak thagolon ngang na satpaga loinana matam bu yamna section na semna basangi yariba makai tungi aphabu khunai magi damak Mahairoi sing mayai ka bisinjak singdagi labna leiduna ahalaman gi pokta Kunjaraga Taugadau Itauda Puning Sang Matavak Taurabadi, Punshita Mai Papa Ngani Hana Manipurgi speaker Tokam Sector Batana Photo Creek. Haribu Apamasi Ngarang All Kwangbo Road United Clubs Organization Sinduna Club Asina Olive Assembly Constituency Marita Ladiba Mithoi Mihelaba Mahiroi Singamadi Educational
इन स्टूडेंट्स की फैसिलिटीज की कोंब खेत्री लेकाई कम्युनिटी हॉल नंबर 2 दा पांगथोखिबा फैसिलिटीज की थौरम दा अथोइबा मिथुंगलेन की वारोल दा फोंदोखिबने अमरोम दा थौरम दु मरी लेना अखनबा लेंबिरकपि की वारोल दा कैराव एस की एमएलए लौरेम रमेश हाई स्टेट की फिवम सोक्लब लंबी थोंग की फिवम उबदा मियाम की लुसिंगबा मोइने यामना नुंगाइतबा फोय मरी लेनबा डिपार्टमेंट मतम साना टेंडर तौदुना थबक सुहनदबा अमदी फन थादोक्तबना स्टेट लंबी थोंग फत्तबगी अवाब मियामना मायोक्नबनी मसिदी खंगदबनीना एमएलए सिंग असि मियामना करी तौदुना लेके हाइना मी ओइना ngamgidi sai kya gi mamang gi phiwam soktuna laklaba imphal geri pok lambi ngasidi aphaba lambi am oire masi oina ba honabada akru kona lokki thodang singthani ngaini loinana lambi thong phagana ba hona ba khaktana tana akru kona ac mari ac gi sokho thaurangi lamda amadi mahiroi singu yokhana ba thabak pekhalakpa si yamna matang sai haina phongdokhi tom sana police na pharaga numit taraga mangani jail thajingkhre mamangna pangthoki inner manipur parliamentary constituency ki mikhal da mire boy ki tom sana ngarang nungthil thabal district ki khangabok area ri imphal west district police na phakre makpi hek phawaga duty magistrate amada puthoklaba matung numit taraga mangani oina judicial custody haidi jail thajingkhre press na phongba pawnai police na pharaba moirang them tom sana allies nongsa sa yankhai ga mari hairok part 2 me lekai da leiba leikidraba amuba gi masan pani police na pharga jail thajingkhra tom sana gi mathakta imphal west district yauna tuan police station sing lokhalakpa FIR mayam amasu leibani TV channel am oiriba SK TV na mikhal ga mari leina haukiba english singani ga kunga mari gi April ani da pangthokiba out platform haina kauba live discussion amada independence mirep okiba tom sana matamdugi minister N Birenbu hatkani haina phongdokiba wafam ga mari leina mikhal gi code of conduct thugai haiduna district election officer commandem daina devi ni imphal west ki SP da ayib sirul ama piduna ma ke mathakta action lawna ba khan ba laikhrapni tadana sumna meyam thamjage duga haujiku ina di meyam pau si matang asai da lusinjarage amasu makhata ba no ba update meyam puna ngamina sena channel sigi makedigi su meyangi mafam da makhata thamjari wendana makhata ba no ba update meyam puna ngamina sena thamjari